Maruena Torbung amadi Phougakchao Ikhai mamang lekai sidesida akhoi resettlement gi sumaina thabak hore habisi chithan anjaba amadi awar pa leitana bai damukta akhoi COCOMI gi delegation team ama yengjinba lakcharami madu lakma tamdu akhoi Torbung area bhawba akhoi Chattuna maruena akhoi gi mafam sida leiriba tongan ba security forces singa su interaction tawrakanda makoina lokhaliba security gi thorang singa si mapung phana lokhat piraga micham miyam mayum makai thadoktana chahi ani makhai hena kaidana chelu singna masagi mayum da hanjarakpagi tanja ama pibasi masi mapung phana makoi body settle tawinaba akhoi punna cooperation pinaraga tominasi haiba wafam si thamjarama kanda yam nungaina koisu yum dhanjabani adubu laibak thibadi numidangi pung 9 makhai tarak matamda hairiba Santi hanjalang naba aduga mara lejadaba micham miyam khunggang khunja singbu masa masagi mayumda hanjanabagi tanja ama lakpa dubu madugi mayokta leiba khulai paiba kuki gi kangbu amana kangbai romdagi akhoi yam nakna nongmai akanba nongmai amadi bom na chingba sing kapsala kanda hairiba sigi thabak sing asida aki akhang pira kanda khunja sing si mayungda hanba ngamdanabagi attempt ama attack ama toropase masi kwaidagi laibak thiba Torbung Hariba Sigi Chattara attack as Makatana, Chattara Pongam Danabai Damukta, Status the Ladiba, administration na, police some of the security Matokaba, quite the Akanba section Torang Lorakanda, Narang attack Chattara Kangbaigi, Church area Mapa, Amadiadugi Kun, Akoibagi Kun Singase, Masida Matokaba. Security operation namadi madugi akogi kayatare sanitization gi thaboksi kanna paikhat pachangi aduga Churachandpur gi SP na hairiba thodo sigi matang da chapchaba report ama miyam da thaman ba chumme habsi ma ahan ba thamjage ani subada hairiba thodo sigi mari lena na khoi ngasi Bishnupur gi SP ga su unajare aduga hairiba thodo sida ngasi nangoroi matagum ngarang gi thodo si moina hana pre plan tawraga tawropagi mawongda COCOMI council ko organization sina makoi gi publicity gi Secretary ne hariba ginja valjong na statement ama thokanda hariba cherol asida thokriba kapaibal nongmai chatharaiba bomgi atega se masi maram chai masi tobom thokani masina maram oiraga mitai khun hanjalaiba singa do hanjanbe yaroi haidana phongna singnaraga cherol thoga lauthora ba phawbada aikoi gi paliba lenga ngasina adumba organization adumba leader singa dui mathakta kaigumba legal action lawdaba taragadi lenga ngasigi wakhalon asi adumba kangu singa ju puning thogot pra haiba wang amlai madu tawdana bai damakta ngasi akoi COCOMI gi legal cell gi maikai degi Bishnupur gi SP da akoi ginja baljong amadi COCOMI council haiba group sing sigi mathakta complaint formal complaint ama akoi ngasi submit tawjarame loina mafam sidagi hangra kanda state ki DGP da su akoi haiba complaint asi tawgani loina na mafam asidagi chatharaiba attack ase makhatana tohondana naba mathau taba security gi arrangement singadi tawbada kari tawgada ge haibse ngarang laambada koina tawjaramba assessment local gi village ki chinau singna thambirakpa wakhalon myamda punna punjalakanda security ji hena mapang tangkan thamakanda resettlement gi thaba ase makhatana chathana honagani aduga ekoi gi Torbung amadi Phougakchao Ikhai gi khunja singda akoina appeal tawning basi makoina tawraibasi akoina yum hanjan basina maram oiraga makoina separate administration tan bagi demand do fail oirani na kibadagi torpani asi ki han khangan ba thodongni asina moina kaimta khunja singda ahen ba kai toi thon mangam bagi thongna leibanate akoi puning hanba yade akoi isagi yumda leiba habasi akoi gi hakni maduda hende hanjalaga di akoi su meyam gi damukta akoi tawum thokba thabak tawgani COCOMI na meyam gi damukta akoi leptona leigani meyam puning handabiganu akoi khun hanjan gadabani hanagi hanjali sidagi dum hen hanjangadabani aduga mathau taba security gi thorang sing akoina tawnanaba thorang loina tawjagani habasi Phougakchao Ikhai amadi Torbung gi khunja sing dasu akoi gi makai dagi COCOMI gi makai appeal tawjage